ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕ ꯂꯩꯀꯣꯜ ꯑꯃꯗꯅꯤ ꯃꯁꯤꯗ ꯐꯖꯕ ꯂꯩꯔꯥꯡ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯁꯨꯅ ꯁꯥꯠꯂꯤ ꯁꯤꯗꯩ ꯈꯔ ꯆꯪꯁꯤꯜꯂꯒꯅꯦ ꯂꯩꯔꯥꯡꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯅꯪꯁꯨ ꯁꯣꯏꯗꯅ ꯎꯒꯅꯤ ꯗꯥꯍꯦꯝꯕ ꯐꯅ ꯐꯖꯕ ꯂꯩꯀꯣꯜ ꯑꯣꯏꯔꯁꯨ ꯐꯅ ꯅꯤꯡꯊꯤꯕ ꯂꯩꯔꯥꯡꯁꯤꯡ ꯁꯥꯠꯂꯁꯨ ꯑꯩꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯉꯥꯏꯈꯣ ꯂꯩ ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤ ꯇꯥꯟꯅ ꯄꯨꯗꯨꯅ ꯂꯥꯛꯏꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏ ꯅꯪꯒꯤ ꯋꯥꯈꯜ ꯃꯤꯀꯨꯞ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯔꯥꯎꯅ ꯂꯥꯛꯏꯕꯅꯤ ꯅꯪꯅ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕ ꯂꯩꯅꯝꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯣꯏꯗꯅ ꯄꯣꯊꯥꯍꯟꯒꯅꯤ ꯁꯦ ꯑꯥꯗꯒꯤꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯗꯥꯍꯦꯝꯕꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯕ ꯌꯥꯕ ꯍꯣꯠꯅꯕꯤꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛꯁꯤꯅꯗꯤ ꯗꯥꯍꯦꯝꯕꯒꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯊꯝꯂꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯅꯪꯒꯤ ꯃꯤꯠꯇꯨ ꯁꯨꯡꯎ ꯎꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤꯅꯦ ꯅꯪꯒꯤ ꯂꯥꯌꯦꯡꯕ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯗꯨꯅꯤ ꯍꯧꯖꯤꯛꯁꯦ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯍꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯦꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯅꯦ ꯂꯥꯌꯦꯡꯕꯗ ꯍꯦꯛꯇ ꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯗꯥꯍꯦꯝꯕꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯈꯜꯂꯔꯣꯏꯒꯦ ꯑꯗꯨꯅꯤꯗꯅ ꯑꯩ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥ ꯏꯁꯤꯡ ꯊꯛꯀꯦ ꯑꯥ ꯑꯁꯤꯗꯅꯦ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯣꯜꯍꯧꯋꯦꯕ ꯑꯩ ꯂꯩꯔꯛꯄꯤꯒꯦ ꯅꯪ ꯉꯥꯛꯇꯪ ꯐꯝꯃꯨꯀꯣ ꯑꯗꯣ ꯀꯨꯏꯔꯛꯀꯅꯨꯀꯣ ꯍꯣꯏ ꯑꯩ ꯑꯝꯇ ꯂꯥꯛꯀꯦ ꯐꯝꯃꯨꯀꯣ ꯗꯥꯍꯦꯝꯕꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅꯅꯦ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇꯨꯗꯅꯦ ꯗꯥꯍꯦꯝꯕꯒꯤ ꯃꯁꯛꯁꯦ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯗꯥꯍꯦꯝꯕꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ गार्डन इन फबुदी फजेबो अखोई डार्लिंगा फम यावा संगुम रेस्टोरेंट गुमदी अमता गुदीने आई नाइट्रो सिदी गेम कान रोयना ओ मोइने दि सिदी चके हरे अदुदा हानमता कई लेगेन यंगथोप लाइबने बस मनि फजेबु स्वाइगी फुनुदी फुनि पुरा पुंतै ओ अदुबुदी फनकेना लापने अइजु पुरा लोरे इरोइ दो गाइग्रे फुट गाइग्रे ओ लाओ से लाओ पोस्ट टाइम सिने ꯃꯊꯟꯗꯒꯤ ꯐꯝꯁꯤ मसक फुद्रा केजला खैत पुरुष
ꯏꯁꯤꯡꯁꯦ